ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯃꯇꯥꯎꯗꯨꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯑꯍꯨꯝꯗꯨꯗꯤ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯔꯒ ꯇꯣꯟ ꯑꯣꯏꯔꯝꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯍꯜꯂꯦ꯫ ꯕꯣꯕꯣꯏꯒ ꯂꯣꯏꯉꯝꯒꯁꯨ ꯂꯥꯛꯇꯨꯅ ꯔꯥꯖꯕꯤꯔꯒ ꯋꯥꯔꯤ ꯇꯥꯟꯅꯔꯤ꯫ ꯂꯥꯞꯅ ꯂꯩꯕ ꯃꯔꯨꯞꯁꯨ ꯀꯥꯎꯗꯦ ꯇꯥꯛꯂꯤ ꯃꯥꯜꯂꯤ꯫ ꯂꯦꯞꯇꯣꯞꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤ꯫ ꯂꯣꯏꯉꯝꯅ ꯑꯍꯜꯁꯤꯡ ꯆꯠꯂꯨꯕꯗꯣ ꯀꯩ ꯍꯥꯏꯔꯛꯏ ꯍꯥꯏꯒꯦ? ꯔꯥꯖꯕꯤꯔꯅ ꯏꯃꯥꯅ ꯆꯍꯤ 4-5 ꯂꯩꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯐꯦꯠ ꯄꯜꯂꯛꯄ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯇꯣꯟꯅ ꯐꯣꯟ ꯇꯧꯔꯒ ꯌꯨꯝꯗ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯈꯔ ꯇꯧꯔꯨꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯩ ꯏꯃꯥꯅ ꯁꯥꯎꯗꯅ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣꯅ ꯍꯥꯏꯔꯛꯏꯅꯤ꯫ ꯕꯣꯕꯣꯏꯅ ꯐꯠꯖꯩꯅꯦ, ꯏꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯅ ꯂꯨꯏ ꯑꯗꯨꯅꯤ꯫ ꯔꯥꯖꯕꯤꯔꯅ ꯃꯇꯥꯡꯁꯤꯗ ꯀꯥꯔꯟ ꯉꯥꯡꯅꯨꯕ, ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯖꯥꯠꯅꯤꯀꯣ꯫ ꯂꯣꯏꯉꯝꯅ ꯀꯩꯗ ꯁꯥꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯆꯥꯎꯅ ꯍꯣꯡꯗꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯅꯣꯕꯣ, ꯅꯪ ꯑꯉꯥꯡꯗꯣ ꯃꯆꯤꯟ ꯀꯜꯂꯤꯅꯦ꯫ ꯃꯥꯅ ꯏꯃꯥꯈꯣꯏꯗꯣ ꯊꯦꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯥꯎꯖꯜꯂꯦꯌꯦ꯫ ꯏꯃꯥꯗꯣ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ, ꯃꯃꯤꯠꯇ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅ ꯎꯔꯝꯒꯅꯤꯕ꯫ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗꯨꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ ꯇꯥꯕ꯫ ꯑꯗꯨꯗ ꯑꯃꯨꯛ ꯁꯥꯎꯖꯜꯂꯨꯔꯗꯤ ꯏꯟꯊꯣꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ, ꯑꯩ ꯑꯣꯏꯔꯁꯨ ꯏꯟꯊꯣꯛꯀꯅꯤ꯫ ꯔꯥꯖꯕꯤꯔꯅ ꯃꯩ ꯑꯆꯥꯛꯄꯁꯤꯗ ꯅꯪꯁꯨ ꯘꯤꯗꯣ ꯖꯣꯔ ꯍꯩꯖꯜꯂꯛꯎ꯫ ꯕꯣꯕꯣꯏꯅ ꯑꯩꯅ ꯌꯥꯝ ꯉꯛꯏꯗꯤ ꯀꯔꯝꯕ ꯅꯥꯔꯣꯟꯗꯩ ꯅꯨꯡꯁꯤꯅꯔꯝꯃꯤꯅꯣ ꯁꯤꯅꯤ꯫ ꯑꯁꯨꯛ ꯆꯦꯠꯅ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯔꯝꯅꯦꯗꯤ ꯈꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝ ꯑꯣꯛꯇꯕ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ꯫ ꯂꯣꯏꯉꯝꯅ ꯃꯣꯏꯒꯤꯁꯦ ꯏꯀꯥꯏꯕ ꯄꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ RKꯒ ꯌꯥꯏꯁꯨꯒꯁꯨ ꯂꯩꯔꯤ, ꯃꯆꯦ ꯃꯣꯅꯥꯒ ꯑꯩꯒꯁꯨ ꯂꯩꯔꯤ꯫ ꯕꯦꯕꯥꯔ ꯍꯧꯅ ꯂꯣꯟꯆꯠ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯗꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯐꯥꯔꯁ ꯇꯥꯔꯅꯤ꯫ ꯔꯥꯖꯕꯤꯔꯗꯣ ꯂꯦꯞꯇꯣꯞꯇ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯎꯆꯨꯛ ꯌꯨꯡꯕꯗ ꯌꯨꯡꯉꯤꯁꯤꯅ? ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯀꯣꯛꯇꯣ ꯈꯤꯇ ꯋꯥꯏꯖꯒꯦ꯫ ꯄꯥꯔꯊꯥꯅ ꯎꯁꯤꯠꯇꯕ ꯊꯛꯀ ꯈꯪꯗꯕ ꯇꯧꯔꯛꯀꯅꯣ, ꯅꯤꯉꯣꯜ ꯃꯋꯥ ꯌꯥꯏꯃꯅꯦ ꯑꯩꯁꯦ꯫ ꯑꯇꯣꯟ ꯑꯇꯥꯡ ꯅꯪꯅꯕ ꯅꯪ ꯃꯥ ꯀꯥꯏꯅ ꯁꯤꯖꯤꯟꯅ ꯌꯥꯕ꯭ꯔꯣ? ꯑꯩ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯅꯤ, ꯅꯣꯏꯒꯤ ꯃꯤꯆꯪꯗ ꯀꯩꯗꯧꯕꯩ ꯋꯥ ꯉꯥꯡꯗꯣꯏꯅꯣ? ꯏꯇꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ, ꯅꯣꯏꯒꯤ ꯋꯥꯔꯤꯒ ꯆꯪꯗꯦ ꯑꯩ꯫ ꯂꯣꯏꯉꯝꯅ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯁꯩꯇ, ꯑꯩꯕꯨ ꯀꯗꯣꯝꯗꯒꯤ ꯈꯣꯠꯆꯤꯜꯂꯒ ꯇꯤꯟꯅꯔꯨꯏꯅꯣꯕ ꯑꯅꯤꯁꯤꯕꯨ? ꯈꯨꯗꯣꯝꯕꯤꯗ ꯃꯊꯟꯗ ꯀꯥꯈꯠꯂꯒ ꯎꯪꯖꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯕꯣꯕꯣꯏꯅ ꯑꯣꯏꯗꯧ ꯋꯥ ꯈꯟꯅꯁꯤꯕ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯅꯣ꯫ ꯔꯥꯖꯕꯤꯔ ꯅꯪꯁꯨ ꯇꯣꯝꯕꯤꯒ ꯀꯩꯅ ꯐꯒꯗꯒꯦꯗꯣ ꯈꯔ ꯇꯥꯟꯅꯔꯣ꯫ ꯃꯥꯅ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯅ ꯏꯃꯥꯍꯣꯏ ꯇꯥꯟꯅꯔꯒ ꯀꯩꯅ ꯐꯒꯦꯗꯒꯦꯁꯨ ꯇꯧꯔꯁꯤ꯫ ꯅꯣꯏꯁꯨ ꯈꯔ ꯁꯣꯏꯔꯦ, ꯇꯣꯝꯕꯤꯗꯤ ꯑꯉꯥꯡꯅꯤ, ꯅꯪꯅ ꯆꯦꯟꯕꯗ ꯈꯗ꯭ꯔꯛ ꯇꯧꯈꯤꯕꯗꯨꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯝꯕꯅꯦꯕ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯅꯪꯗꯤ ꯇꯥꯕ ꯌꯥꯔꯤꯅꯤ꯫ ꯅꯨꯄꯤꯅ ꯆꯦꯟꯅꯤꯡꯉꯤꯕ, ꯈꯠꯅ ꯈꯟꯅꯤꯡꯉꯤꯕ ꯅꯀꯣꯛꯇꯤ ꯌꯥꯎꯗꯦ꯫ ꯔꯥꯖꯕꯤꯔꯅ ꯇꯥꯏꯅꯔꯣ, ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯣ꯫ ꯅꯨꯄꯤꯅꯁꯨ ꯂꯥꯏꯔꯕ ꯁꯥꯔꯒ ꯑꯣꯏꯗꯕ ꯉꯥꯡꯉ ꯀꯣꯏꯌꯦꯅ ꯑꯩ ꯎꯕ ꯌꯥꯗꯈꯩ ꯈꯨ ꯀꯥꯝꯍꯧꯔꯤ꯫ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯂꯨꯍꯣꯡꯕꯩ ꯕꯥꯔꯇꯣꯟ ꯅꯝꯈꯤꯗꯧꯔꯦ, ꯅꯨꯄꯤ ꯃꯌꯨꯝꯗꯩꯅ ꯃꯔꯣꯜ ꯑꯃ ꯐꯔꯛ ꯇꯥꯔꯛꯄꯅꯦ꯫ ꯄꯥꯔꯊꯥ ꯅꯇꯨꯗꯣ ꯈꯔ ꯊꯦꯝ ꯈꯣꯠꯇꯅ ꯇꯧꯔꯒ ꯏꯃꯥꯗ ꯍꯥꯏꯐꯦꯠ ꯍꯥꯏꯅꯧ ꯍꯥꯏꯌꯨꯗꯅ, ꯅꯠꯇ꯭ꯔꯗꯤꯅꯦ ꯇꯣꯝꯕꯤꯁꯤ ꯀꯣꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯄꯥꯔꯊꯥꯅ ꯑꯗꯨ ꯅꯣꯏꯅ ꯍꯥꯟꯅ ꯈꯪꯒꯗꯕꯅꯤ, ꯇꯣꯝꯕꯤꯗꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯏꯃꯥꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯣꯏꯅ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯣꯏꯅ ꯁꯥꯎꯖꯜꯂꯨꯕꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯥꯈꯤꯕꯒꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯃꯨꯛ ꯍꯟꯕꯗꯣ ꯏꯃꯥꯗꯣ ꯏꯀꯥꯏꯔꯝꯒꯅꯤ꯫ ꯏꯇꯨꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯕꯅꯤ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯔꯥꯖꯕꯤꯔ ꯃꯊꯥ ꯁꯥꯅ ꯁꯤꯗ ꯍꯣꯡꯉꯁꯨ ꯆꯞ ꯃꯥꯟꯅꯩ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯇꯣꯝꯕꯤꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ꯫ ꯔꯣꯕꯔꯠꯀꯤ ꯃꯊꯥ ꯁꯥꯕ ꯃꯇꯧꯗ ꯑꯍꯨꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯃꯣꯏꯅ ꯁꯤꯜꯂꯨꯕ ꯌꯥꯗꯕ ꯃꯐꯝ ꯑꯣꯏꯕꯅ ꯊꯦꯝꯖꯤꯟꯕꯤꯕꯗ ꯇꯥꯔꯦ꯫ ꯁꯣꯝꯗ ꯌꯥꯏꯁꯨꯁꯨ ꯃꯃꯥꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯤ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯔꯥꯖꯕꯤꯔꯃꯛ ꯑꯣꯏꯔꯝꯕꯅ ꯑꯁꯥꯎꯕꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯄꯥꯔꯊꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯇ ꯅꯠꯇꯅ ꯔꯥꯖꯕꯤꯔ ꯑꯐꯕ ꯃꯤꯅꯤ ꯈꯪꯕꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯕꯨꯗꯤ ꯊꯦꯝꯖꯤꯟꯕꯤ꯫ ꯏꯃꯥ, ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯄꯤꯔꯔꯣꯏ ꯄꯥꯈꯠꯇꯅ ꯇꯧꯖꯔꯤꯅꯤ꯫ ꯃꯆꯤꯟꯗ ꯐꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯤꯌꯦ, ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯗꯣꯛꯈꯤꯁꯤꯕ꯫ ꯊꯕꯥꯅ ꯌꯥꯏ, ꯏꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ, ꯅꯅꯥꯎꯗꯣ ꯌꯥꯝ ꯑꯉꯥꯡꯅꯤ, ꯃꯇꯝ ꯈꯔ ꯌꯨꯝꯗ ꯊꯝꯂꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅ ꯄꯊꯥꯞ ꯇꯥꯛꯄꯤꯒꯦ ꯈꯟꯕꯅꯤ ꯏꯃꯥꯅ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗꯨꯗ ꯏꯁꯦꯡ ꯁꯦꯡꯅ ꯋꯥꯐꯝꯗꯣ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯕꯨꯗꯤ ꯅꯨꯄꯥꯗꯨꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯈ꯭ꯔꯦꯗꯅ꯫
ꯃꯉꯣꯟꯗ ꯑꯁꯥ ꯀꯌꯥ ꯑꯃ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯁꯤ ꯅꯅꯥꯎꯗꯣ ꯋꯥꯈꯜ ꯌꯥꯎꯗꯦꯅꯦꯍꯦ ꯅꯤꯡꯉꯛꯄ ꯇꯧꯔꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯜꯁꯤꯡꯗꯨꯗ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯊꯤꯟꯕꯤꯔꯛꯂꯅꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯀꯅꯥ ꯂꯩꯇꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯋꯥꯔꯦꯞ ꯆꯦꯠꯇꯕ ꯅꯨꯄꯤꯗꯨꯗꯤ ꯏꯃꯥ ꯑꯣꯏꯅꯤꯡꯗꯦ ꯑꯩꯒꯤ ꯋꯥꯁꯤꯃꯗꯤ ꯉꯥꯛꯂꯒꯦ ꯅꯪ ꯏꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯗꯤ ꯐꯠꯇꯦ ꯁꯥꯎꯅꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯕꯅꯤ ꯈꯟꯗꯣꯛꯂꯒ ꯊꯤꯜꯂꯛꯑꯣ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯀꯅꯥꯅ ꯏꯟꯊꯣꯛꯏ ꯍꯥꯏꯔꯒꯦ ꯏꯟꯊꯣꯛꯄ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯕꯗꯣ ꯇꯧꯁꯅꯨ ꯍꯥꯏꯕꯅꯤ ꯌꯨꯝꯁꯤꯗ ꯊꯤꯜꯂꯛꯑꯗꯤ ꯏꯅꯧ ꯅꯧꯔꯤꯕ ꯃꯥꯕꯨ ꯎꯕꯗ ꯏꯃꯥꯗꯤ ꯆꯠꯅ ꯄꯊꯥꯞ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯕꯨ ꯅꯅꯥꯎꯗꯨꯗꯤ ꯅꯨꯡꯁꯤꯕꯅ ꯂꯨꯝꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯈ꯭ꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯅꯪꯅꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯔꯁꯅꯨ ꯏꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏ ꯁꯥꯎꯗꯨꯅ ꯏꯃꯥ ꯏꯆꯥ ꯉꯥꯡꯅꯕꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯑꯁꯥꯎꯕꯅ ꯑꯍꯜꯁꯤꯡꯗ ꯌꯧꯔꯨꯕꯅꯤꯅ ꯋꯥ ꯍꯟꯗꯣꯛꯄꯁꯤ ꯂꯨꯔꯦ ꯇꯣꯝꯕꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯊꯕꯥ ꯇꯞꯅ ꯏꯆꯥ ꯇꯣꯝꯕꯤ ꯑꯉꯥꯡꯅꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯏꯃꯥꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯄꯤꯛ ꯄꯤꯛꯄꯅ ꯃꯥꯒꯤꯅ ꯈꯔ ꯍꯦꯟꯅ ꯋꯥꯔꯨꯕꯅꯤ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯆꯠꯅꯕꯤꯗ ꯌꯥꯎꯗꯦ ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯈꯔ ꯋꯥꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯌꯦꯡ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯅ ꯉꯥꯡꯁꯛꯈꯤꯕ ꯀꯌꯥꯗꯤ ꯏꯃꯥꯅ ꯈꯨꯗꯛꯇ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯁꯅꯨ ꯏꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯍꯟꯗꯣꯛꯄꯗꯤ ꯏꯀꯥꯏꯅꯤꯍꯦ ꯏꯃꯥꯒꯤ ꯌꯥꯏ ꯐꯔꯦ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯒꯦ ꯅꯪꯁꯨ ꯅꯊꯧ ꯂꯣꯏꯁꯤꯟꯖꯔꯣ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯣ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯁꯨꯗꯤ ꯃꯊꯥ ꯁꯥꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟꯗꯣ ꯑꯃꯨꯛ ꯈꯤꯡꯂꯛꯏ ꯂꯧꯈꯠꯇꯨꯅ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯩꯁꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯋꯥꯗꯣ ꯑꯍꯜꯁꯤꯡꯗ ꯌꯧꯈ꯭ꯔꯕꯅꯤꯅ ꯍꯟꯗꯣꯛꯄ ꯏꯀꯥꯏ ꯅꯨꯄꯥ ꯌꯥꯎꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯋꯥ ꯑꯔꯦꯞꯄ ꯍꯥꯏꯗꯕ ꯇꯥꯈꯤꯅꯤ ꯍꯥꯏ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯗꯨꯁꯨ ಲಾಂದೆ ವಾದು ಇಮಾಗ ತೊಂಬಿಗ ಖಕ್ಕಿ ಒಯ್ರದಿ ಖನ್ನಬ ಯಾಬನಿ ನುಂಗಾಯ್ಬದಿ ನತ್ತೆ ಅದುಬು ಕೈಸು ಖಂಜಿಲ್ಲುನು ರಾಜ್ಬೀರ್ಗಿ ಮಮಾದೋ ವಾಯಂ ಖಂಗ್ಬನಿ ತೊಂಬಿಸು ಅಂಗಾಂಗ್ ಒಯ್ಬಗಿ ತೌಜರಿನಿ ಹಯಂಗ್ ಗ್ಯಾನ್ ತಾರಕ್ಲಗ ಇಮಾದ ಅದುಮ್ ತಾರಕ್ಲದೌನಿ ಮಸಿದ ಹೇನ ಖಂಜಿಲ್ಲುನುದ ರಾಜ್ಬೀರ್ದಿ ಕರಿ ಹೈರೆ ಮಾಸು ಮಥಾ ಸಾರಬನಿ ಮಯುಂಗಿದಿ ಥೋಯ್ನ ಖಂದೆ मोय ममा होइदी याम हराउबनी माना खलेसे इमाना साउखिबदुगिनी इमासी मतौ मांदना वायम चेतपनी तोंबीसी इमाना नाला थमजबनी अदुबु मागी वा चेतपदा तोंबी ओइरसु वा होंदोकपा ngamjibani फारेसे मतमना तपना अदुम अफवा पुरकदबा ngakतनी अनिदो याम होनिंगला माले होंजख्रसन ओंथोकनबु हैना नुसिनरमिने इंगित अमत्तसु खंगौदे अखोइना पंगिरा मोइना सिंगिरा अमदि तौरी चिंगनबदि लेगनो पिसक पिकनिगैदे तिनरपु मरुपनि हाइदुना कंखतपदि नते नंगना सोरिदो निगाय राजबीर याम फबनी मागी वारीदा तोंबीबु याम नुसिबसु माले वाहीदा थाजबगिदि नते अदुबु अखोइदि सीरियस तारकपदा मचंग ओइबा वा खक्तमक हाइनि वाही अमदा पुरिबा अथ्रसिंगदो संदोकना ताकत्रबसु अखोइ बाप लोइ ताने अदुबुदि आइसो मा ओइरंबगी वाखलसे खरा थोपनी मतंग सिदा पार्थादो मागी वा याहौदे यादेकुम फरक फुरई मीगिना कमाइन तौमनो खंगदे ग्यान ससताने चेलेसे हायरगा थोक हेक्ता चेले अखोइगिना कमदौबनो अवाथबी लाबनो ओलकपनिना थमोइसे अमोम ओनबा लोइ फात्रि माले याइसु नोकलगा हौरानी माइ कारणसे मीना चेनबा उरगा नंग याम चेनिंगा अमनी हो चेनिंगे ऐसु मीदौना नुपी मयुमगा मरे यनबई मथाकना साबदो पामजई चेनबु चेलदी अखोइदि साजके हारिनी मोइगी सिदकिने इबानी की हेना साब्रा कइनो खंद्रे मतमदुदा सारेना मकोकता मखुत हापगा चेनबा यारोइको चेनबिरो इबेमा नसुंगलानगिने बो हारदी कोकता नते पेट्रोल लिटर 4-5 थक्चिलगने यानुंगसिदा मैखेट खेटलगा इसा पुमनमक चाकपिगे हारिनी मोइनगा साजरे सिदि मवा लौदे हो याम कल्ले नंग मंगाइरे कल्लिसे
ꯅꯨꯡꯁꯤꯕꯗ ꯅꯪꯃꯨꯛ ꯅꯩꯕ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯊꯥ ꯑꯁꯨꯛ ꯁꯥꯔꯤꯉꯩꯁꯤꯗ ꯁꯨꯛꯇꯣꯛ ꯊꯣꯛꯇ꯭ꯔꯤꯕ ꯋꯥꯔꯤꯒꯤ ꯑꯃꯨꯛ ꯃꯊꯥ ꯍꯥꯞꯆꯤꯜꯂꯛꯑꯦ ꯄꯥꯔꯊꯥ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯇꯣꯝꯕꯤꯒꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯅꯦ ꯃꯃꯥ ꯔꯥꯅꯤꯗꯣ ꯌꯥꯝ ꯐꯕꯅꯤ ꯇꯣꯝꯕꯤꯕꯨ ꯃꯆꯥꯗꯧꯅ ꯂꯣꯏꯅꯕꯤꯅꯤ ꯑꯗꯨꯒ ꯑꯉꯥꯡꯅꯤ ꯀꯩꯝꯇ ꯈꯪꯗꯦ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯀꯃꯥꯏ ꯑꯣꯏꯅꯤ ꯈꯟꯖꯤꯜꯂꯒ ꯋꯥꯍꯟꯒꯅꯨ ꯃꯃꯥ ꯔꯥꯅꯤꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯅꯤꯌꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯇꯣꯝꯕꯤꯁꯦ ꯌꯥꯝꯅꯗꯤ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯅꯝ ꯀꯟꯕꯤ ꯋꯥꯔꯦꯞ ꯆꯦꯠꯄꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯅꯨꯡꯁꯤꯕꯗ ꯑꯅꯝ ꯀꯜꯂꯒ ꯅꯝꯗꯅ ꯍꯦꯛ ꯌꯨꯝꯗ ꯊꯤꯜꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡꯗꯨꯅ ꯍꯦꯟꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯔꯝꯅ ꯊꯕꯥꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗꯗꯤ ꯇꯧꯔꯝꯗꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯕ ꯂꯨꯍꯣꯡꯕꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯄꯤꯛꯇꯛꯅ ꯌꯥꯝꯅ ꯅꯥꯟꯅ ꯃꯤꯅ ꯁꯛꯅ ꯁꯣꯟꯅꯍꯧꯕ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯄꯥꯔꯊꯥꯗꯤ ꯆꯥꯅꯕ ꯃꯔꯨꯞꯀꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯛꯆꯥꯡ ꯈꯛꯇ ꯌꯧꯔꯛꯇꯕ ꯈꯛꯅꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯔꯥꯅꯤꯅ ꯇꯣꯝꯕꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯇꯣꯝꯕꯤꯅꯁꯨ ꯃꯃꯥꯒꯨꯝ ꯔꯥꯅꯤꯗ ꯀꯦꯖꯩ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯦꯁꯤꯡꯗꯤ ꯀꯥꯎꯕ ꯉꯝꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯑꯃ ꯍꯦꯛ ꯂꯩꯕꯗ ꯃꯆꯦꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯦꯃꯥꯏ ꯇꯥꯟꯅꯖꯩ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯥꯎ ꯉꯁꯤꯁꯨ ꯄꯤꯇꯔꯒꯤ ꯃꯄꯥꯎ ꯇꯥꯗ꯭ꯔꯤ ꯐꯣꯟꯁꯨ ꯆꯠꯈꯤꯗꯕ ꯃꯔꯝꯅ ꯃꯊꯟꯇ ꯇꯨꯃꯤꯟ ꯎꯪꯂꯒ ꯂꯩꯕꯅ ꯃꯥꯒꯤ ꯃꯁꯔꯨ ꯑꯣꯏꯔꯛꯏ ꯃꯌꯨꯝꯁꯨ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯩꯁꯦ ꯄꯪꯈ꯭ꯔꯦꯗ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯉꯥꯎ ꯉꯥꯎꯔꯝꯕ ꯁꯛꯇꯝꯗꯨ ꯍꯣꯡꯈ꯭ꯔꯦ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯦ ꯃꯃꯥ ꯃꯆꯦꯁꯤꯡꯅꯗꯤ ꯃꯇꯝꯅꯅꯤ ꯈꯟꯗꯣꯛꯂꯤ ꯈꯟꯐꯝꯁꯨ ꯊꯣꯛꯄꯅꯤ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕ ꯍꯩꯇꯕ ꯊꯃꯣꯏ ꯑꯣꯏꯕꯅ ꯆꯥꯝꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯟꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡꯗꯨꯅ ꯃꯥꯗ ꯅꯠꯇꯅ ꯃꯤ ꯀꯌꯥꯕꯨꯁꯨ ꯑꯋꯥꯕ ꯄꯤꯅꯕ ꯒꯔꯨꯔꯅ ꯂꯤꯟꯕꯨ ꯎꯝꯂꯒꯦ ꯍꯥꯏꯅ ꯌꯥ ꯀꯥꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯍꯧꯁꯥꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯊꯣꯔꯛꯂꯒ ꯒꯦꯠꯇ ꯒꯥꯔꯤ ꯉꯥꯏꯕꯒꯨꯝ ꯉꯁꯤꯁꯨ ꯉꯥꯏꯔꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯍꯟꯖꯤꯟ ꯈꯤꯡꯂꯛꯄꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ ꯀꯌꯥꯔꯛ ꯍꯟꯅ ꯀꯛꯊꯠꯂꯤ ꯑꯗꯨꯕꯨ ꯇꯧꯔꯛꯄꯒꯤ ꯂꯦꯞꯄ ꯅꯥꯏꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯊꯝꯒꯦ ꯈꯟꯅ ꯐꯣꯟꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯒꯥꯔꯤ ꯑꯃ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯈꯥꯝꯂꯔꯦ ꯈꯜꯂꯨꯕꯒ ꯑꯣꯏꯔꯛꯄꯒ ꯕꯣꯅꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ ꯌꯥꯏꯁꯨ ꯔꯣꯀꯤꯕꯨ ꯎꯕꯗ ꯍꯩꯅꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯌꯥꯏꯁꯨ ꯊꯤꯟꯕꯤꯔꯝꯃꯒꯦꯗꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯃꯛꯇꯕꯗꯨꯗ ꯕꯣꯅꯤ ꯌꯥꯏꯁꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯔꯛꯏ ꯃꯇꯧꯗꯨꯗ ꯌꯥꯏꯁꯨ ꯃꯃꯤꯠ ꯃꯅꯥꯏ ꯊꯛꯀꯠꯅ ꯌꯦꯡꯂꯛꯏ ꯕꯣꯅꯤ ꯀꯔꯦꯝꯅꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯁ꯭ꯔꯣꯁꯨ ꯆꯤꯡꯉꯒ ꯍꯥꯞꯀꯠꯆꯅꯤ ꯌꯥꯏꯁꯨ ꯁꯥꯎꯅ ꯃꯈꯨꯠꯇꯣ ꯂꯩꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯔꯨꯝ ꯈꯔ ꯑꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯤꯅꯁꯨ ꯎꯔꯝꯗꯦ ꯑꯁꯥꯎꯕꯅ ꯊꯛꯀꯠꯂꯕ ꯃꯤꯠꯇꯨꯅ ꯕꯣꯅꯤꯕꯨ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯨꯛꯂꯤ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯇꯧꯗꯨ ꯀꯔꯦꯝꯅꯅ ꯌꯦꯡꯂꯝꯂꯒ ꯕꯣꯅꯤ ꯃꯈꯨꯠꯇꯨ ꯁꯠ ꯊꯥꯗꯣꯛꯏ ꯆꯦꯛꯅ ꯄꯥꯏꯁꯤꯟꯕꯒꯤ ꯉꯛꯁꯪ ꯉꯥꯡꯂꯦ ꯈꯨꯠꯇꯣ ꯂꯝ ꯍꯦꯜꯂꯗꯤ ꯈꯔ ꯋꯥꯖ ꯇꯥꯔꯦ ꯉꯛꯆꯥꯎ ꯊꯦꯛꯄꯒ ꯂꯣꯏꯅꯕꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯊꯦꯛꯄ ꯉꯛꯆꯥꯎꯗꯤ ꯅꯉꯛꯇꯨ ꯂꯩꯃꯥꯏꯗ ꯀꯦꯟꯒꯦꯗꯅꯤ ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯂꯥꯟꯕ ꯂꯥꯟꯗꯕ ꯑꯩ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯄꯥꯔꯊꯥꯗꯒꯤ ꯅꯪꯕꯨ ꯁꯦꯠꯇꯨꯅ ꯃꯨꯜꯂꯒ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯅꯤ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯥꯅ ꯆꯥꯛꯅ ꯂꯦꯟꯕꯗꯨ ꯎꯔꯒ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯆꯥꯛꯂꯤꯕ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯃꯨꯊꯠꯀꯅꯤ ꯅꯪ ꯆꯦꯟꯐꯝ ꯂꯩꯇꯦ ꯌꯥꯏꯁꯨ ꯐꯖꯅ ꯂꯦꯝꯅ ꯃꯥꯕꯨ ꯊꯥꯗꯣꯛꯑꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯤꯀꯞ ꯈꯨꯗꯤꯡ ꯑꯩꯅ ꯅꯪꯕꯨ ꯈꯧꯔꯥꯡꯂꯤꯕꯁꯦ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯨ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯋꯥꯍꯩꯅꯤ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗꯗꯅ ꯌꯥꯏꯁꯨ ꯕꯣꯅꯤꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ ꯁꯤꯔꯕ ꯈꯨꯗꯣꯞꯀꯤ ꯃꯆꯦꯠꯅ ꯈꯦꯠꯈꯤꯗꯨꯅ ꯏ ꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯕꯣꯅꯤꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯌꯥꯏꯁꯨꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯌꯥꯏꯁꯨꯅ ꯑꯗꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯤꯗ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯕ ꯅꯪꯕꯨ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯖꯕ꯭ꯔꯥ ꯅꯄꯥꯒꯤ ꯃꯕꯨꯡꯉꯣ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯅꯈꯣꯛꯄꯣꯡꯅ ꯉꯥꯡꯕ ꯁꯥꯏ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯅꯃꯪꯗꯐꯥꯎ ꯃꯪꯂꯨꯅꯨ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯋꯥꯅꯤ
ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯍꯥꯏꯔꯤ ꯃꯇꯨꯡ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯦ ꯈꯜꯂꯕ ꯅꯪꯅ ꯐꯪꯕ ꯗꯟꯗꯤ ꯑꯃꯗ ꯅꯁꯥꯅ ꯌꯥꯅ ꯂꯧꯁꯤꯜꯂꯨ ꯌꯥꯏꯁꯨ ꯕꯣꯅꯤꯕꯨ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯊꯩꯗꯨꯅ ꯃꯐꯝꯗꯨꯗꯩ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯕꯣꯅꯤꯁꯨ ꯇꯥꯟꯅꯗꯨꯅ ꯈꯥꯝꯂꯨꯗ꯭ꯔꯦ ꯑꯁꯣꯛꯄ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯌꯥꯏꯁꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯃꯔꯧ ꯂꯩꯅ ꯅꯣꯛꯍꯧꯔꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯥꯏꯁꯨ ꯏꯁꯥꯎ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯐꯝꯊꯩ ꯑꯁꯥꯎꯕꯅ ꯃꯁꯥꯗꯨ ꯂꯥꯛꯍꯜꯂꯦ ꯍꯟꯗꯛ ꯃꯔꯛ ꯕꯣꯅꯤꯅ ꯃꯥꯕꯨ ꯎꯁꯤꯠꯇꯕꯒꯤ ꯍꯦꯟꯖꯤꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯄꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯕꯣꯅꯤꯅ ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯕꯒꯤ ꯃꯔꯝꯁꯨ ꯈꯪꯅꯤꯡꯂꯛꯏ ꯄꯨꯝꯅꯃꯛꯁꯤ ꯄꯥꯔꯊꯥꯅ ꯈꯪꯗꯦ ꯈꯪꯂꯗꯤ ꯕꯣꯅꯤꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯇꯣꯏꯅ ꯌꯦꯠꯄ ꯃꯇꯤꯛ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯂꯥꯟ ꯑꯗꯨꯒꯤ ꯈꯜꯂꯒ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯥꯎꯕꯅꯤ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯄꯥꯔꯊꯥꯗ ꯍꯥꯏꯔꯒꯦ ꯈꯟꯅ ꯐꯣꯟꯗꯨ ꯀꯣꯜ ꯇꯧꯏ ꯂꯥꯏꯕꯛ ꯊꯤꯕꯅ ꯄꯥꯏꯔꯛꯇ꯭ꯔꯦ ꯐꯣꯟꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯅꯪꯒꯤ ꯐꯣꯟ ꯀꯛꯄ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯏꯗꯕꯅꯤ ꯁꯥꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯔꯤ ꯍꯜꯂꯛꯑꯕꯣ ꯀꯩꯀꯩꯅꯣ ꯆꯥꯁꯤꯜꯂꯨ ꯅꯁꯥꯗꯣ ꯋꯥꯍꯟꯒꯅꯨ ꯑꯩ ꯁꯔ ꯆꯠꯈ꯭ꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯋꯥꯆꯦꯞꯇ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯅ ꯐꯣꯟ ꯉꯥꯏꯔꯝꯃꯨꯀꯣ ꯀꯩꯅꯣ ꯈꯪꯅꯤꯡꯅ ꯅꯦꯠꯇꯣ ꯑꯣꯟ ꯇꯧꯔꯒ ꯋꯥꯆꯦꯞ ꯆꯪꯂꯛꯏ ꯄꯥꯔꯊꯥꯅ ꯊꯥꯔꯛꯄ PDF ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯉꯛꯆꯥꯅꯅ ꯀꯩꯅꯣ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯅꯣꯡꯅ ꯀꯨꯞꯁꯤꯜꯂꯝꯕ ꯊꯥ ꯁꯃꯥꯒꯤ ꯃꯉꯥꯜꯕꯨ ꯅꯣꯡꯂꯩ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯈꯤꯕꯒꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯃꯥꯏꯊꯣꯡꯗꯁꯨ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯦꯛꯖꯥꯝꯗꯤ ꯉꯁꯤ ꯂꯣꯏꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯉꯝꯗꯕ ꯈꯣꯏꯃꯨꯗꯨꯗꯤ ꯍꯌꯦꯡꯒꯤ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯇꯤꯀꯦꯠꯇꯣ ꯎꯕꯗ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕꯒꯨꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯒ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯕꯣꯔꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯕꯣꯔꯗ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯍꯌꯦꯡꯗꯤ ꯑꯩ ꯀꯩ ꯁꯦꯠꯀꯅꯤ ꯃꯥꯗꯤ ꯑꯆꯝꯕ ꯀꯂꯔ ꯉꯥꯛꯇ ꯄꯥꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯨꯔꯤꯠ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯑꯃꯃꯨꯛ ꯂꯧ ꯑꯃꯃꯨꯛ ꯌꯦꯡ ꯂꯩ ꯂꯩꯗꯅ ꯐꯖꯕ ꯈꯜꯂꯤ ꯄꯥꯏꯔꯤꯕ ꯐꯨꯔꯤꯠꯇꯨꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯃꯊꯟꯗꯁꯨ ꯑꯃꯨꯛ ꯅꯣꯛꯆꯩ ꯃꯤꯀꯨꯞꯁꯤꯅꯤ ꯉꯥꯏꯔꯛꯄ ꯅꯨꯡꯁꯤꯕ ꯃꯥꯅ ꯅꯛꯅ ꯂꯩꯔꯕꯇꯗ ꯄꯦꯟꯖꯕꯅꯤ ꯊꯃꯣꯏꯅ ꯂꯥꯞꯅꯔꯁꯨ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯕ ナꯏꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯄꯨ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯆꯠꯅꯤ ꯊꯥ 3 ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯈꯤꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯆꯍꯤ 50,000ꯒ ꯃꯥꯟꯅꯈ꯭ꯔꯦ ꯍꯔꯥꯎꯔꯤ ꯄꯦꯟꯖꯔꯦ ꯊꯃꯣꯏ ꯃꯥꯁꯨ ꯎꯔꯅꯤ ꯍꯌꯦꯡꯗꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝ ꯑꯅꯧꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤ ꯏꯔꯤ ꯈꯤꯛꯂꯒꯦ ꯈꯟꯕꯒꯨꯝ ꯄꯥꯈꯪ ꯃꯥꯁꯨ ꯍꯌꯦꯡꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅ ꯄꯨꯟꯁꯤꯗ ꯂꯥꯛꯂꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯅꯥꯅꯣ ꯇꯥꯏꯕꯪꯁꯤꯗ ꯃꯇꯝ ꯀꯧꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯃꯤꯠꯆꯪꯗ ꯂꯦꯞꯈꯤꯗꯨꯅ ꯂꯥꯛꯍꯟꯅꯤꯡꯗꯨꯅ ꯍꯌꯦꯡ ꯀꯧꯕꯤ ꯃꯍꯥꯛ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯃꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯩ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯃꯤ ꯑꯃꯠꯇ ꯎꯒꯦ ꯐꯪꯗꯦ ꯋꯥꯅ ꯉꯥꯏꯔꯛꯄ ꯄꯨꯡꯐꯝ ꯃꯇꯝ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯉꯁꯥꯏꯗꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯛꯄꯗꯣ ꯍꯧꯖꯤꯛꯇ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯉꯁꯤꯗꯤ ꯑꯃꯛꯄ ꯌꯥꯎꯗꯅ ꯇꯔꯨ ꯇꯔꯨꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯡꯖꯕꯗ ꯃꯃꯤꯠ ꯍꯦꯛ ꯆꯣꯏꯊꯣꯛꯆꯕ ꯉꯝꯗꯦ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯃꯆꯨꯒꯤ ꯐꯅꯦꯛ ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯏ ꯌꯥꯝꯂꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯣ ꯃꯅꯤꯡ ꯇꯝꯂꯁꯅꯨ ꯃꯇꯥꯒꯨꯝ ꯍꯥꯏ ꯍꯨꯝꯗꯨꯅ ꯊꯥꯗꯣꯛꯂꯤ ꯁꯪꯗꯅ ꯃꯨꯕ ꯁꯥꯡꯇꯛ ꯇꯧꯕ ꯄꯥ ꯑꯗꯨꯅ ꯇꯒꯨꯞ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯅꯤꯒꯤ ꯃꯒꯨꯟ ꯍꯥꯞꯈ꯭ꯔꯦ ꯁꯪꯗꯅ ꯃꯨꯕ ꯄꯤꯁꯨꯝꯅꯤ ꯀꯔꯤꯁꯨ ꯀꯦꯁꯤꯟ ꯌꯦꯛꯁꯤꯟꯗꯦ ꯆꯤꯝꯕꯥꯜꯗ ꯁꯪꯂꯤꯕ ꯑꯆꯝꯕ ꯂꯤꯞꯁꯇꯤꯛꯇꯨ ꯅꯠꯇꯅ ꯈꯨꯗꯥꯡꯗꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯔꯤ ꯄꯤꯛꯂꯞ ꯇꯧꯕ ꯘꯔꯤ ꯑꯃ ꯁꯤꯖꯤꯜꯂꯤ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯁꯕꯥꯟ ꯐꯖꯕꯤꯅꯤ ꯁꯛꯇ ꯆꯨꯗ ꯊꯣꯏꯅ ꯍꯦꯟꯕꯤꯅꯤ ꯁꯦꯠꯂꯤ ꯃꯈꯩ ꯄꯛꯆꯕꯤꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯗꯨꯕꯨ ꯍꯔꯥꯎꯕꯅ ꯃꯥꯏꯊꯣꯡ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯍꯜꯂꯤ ꯃꯈꯨꯠꯇꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯕꯦꯒ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯤ ꯀꯔꯤ ꯋꯥꯠꯄꯅꯣ ꯍꯥꯏꯅ ꯃꯤꯡꯁꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯆꯠꯀꯗꯕꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯂꯦ ꯇꯥꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯄꯗꯣ ꯂꯣꯏꯉꯝꯅ ꯂꯧꯕ ꯂꯥꯛꯂꯕ꯭ꯔꯥ ꯈꯟꯅ ꯍꯥꯊꯨ ꯌꯦꯡꯅꯕ ꯍꯣꯠꯅꯩ
ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯤꯠꯌꯦꯡ ꯍꯣꯡꯗꯣꯛꯀꯦ ꯉꯝꯗ꯭ꯔꯦ꯫ ꯃꯀꯥ ꯂꯥꯝꯂꯝ ꯃꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯕ ꯅꯣꯡꯍꯧ ꯂꯥꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯨꯠꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯊꯥꯖꯗꯕ, ꯑꯉꯛꯄ, ꯄꯥꯈꯠꯄꯅ ꯃꯁꯥ ꯄꯨꯝꯅꯃꯛꯅ ꯀꯨꯌꯨꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡ ꯁꯤꯡꯕ ꯊꯨꯡꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯕ ꯋꯥꯈꯜꯗꯨꯅ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯃꯛꯇ꯭ꯔꯦ꯫ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫